Kuki Militantsing Thengnanaba Chap Chana Thabak Loukhatle Manipur Police State Force na law and order ngakpada sisinariba nongmay sing Loukravade State Force ti kari sisinagane IG Jayanta Pawasi Pandam Pausi dagi Loukhatchavane Kuki Militantsing na makata na drone attack sa tharakpa Thengnaba anti-drone gun thambagal oinan na State ki na su anti-drone gun lay na boho na rin Kuki Militantsing ki drone bombing adugi matangda deligi expertsing yaw na yang sille Mathau tarabadi Central Agency da case transfer tawgani haina Manipur Police ki IG Administration ke Jayanta na phongdokre Bapupurada laiba Police Headquarter da ngarang paumi singa unaba mada mathaki wapam asi IGP ke Jayanta na phongdokladuna mahak na hai mamang sa higi May 6 dagi Manipur da thogliba lana sida hawkiba numit kharani asida anauba lalong amada lakle tha asigi amada Kuki Militantsing na drone sizinaduna bomb thadarakpada nupi ama laikhide aduga State Force yaw na miyoy khara asogapan nangkhe masigi matungda ngahan September 3 Moirangi Sendra Rota leiba khoiru leikaida Kuki Militantsing na long range rocket ama kapsilaktuna ahal ama siraga miyoy mangana asogapan nangkhe thogdok asigi matangda Bisnupur gi SP na luchingba security force ki apunba team amana thogdok thokpam da sangsin badagi makha tabe attack ti satharakpa thengkhe Police Department ki IG DIG yawna Makok thongbo officer sing na volatile oiba mafam sing da laiduna supervise tawre Army chopper sing na aerial patrolling sathare security force sing na rocket kaplam ba yai haiba mafam sing da operation sathanaba laire IG ke Jayanta na makha taraduna ngahanung thil atheng bada masak khangdaba miyoy kharanna khabai soida laiba taret suba amade Imphal da laiba ani suba MR lut tawna bohona bada police ka mukna ba thokhe tungda khabai soida reinforcement ki lakpa police team amada Masak khangdaba singna nongmay kapsilakpa thogdokta Imphal East Commando gi OC Inspector K.I. Henry amadi Constable Isak Gangmay asogapan nangkhe khudakta police ki makok thongbo officer ADGP Law and Order L. Kailun masa sangsinduna asogapan nanglaba personnel adu lokthokuna hospital da pukhatkhe makhoi gi phibam khudong thiningai oidre ngahan gi thogdok adu da police ki maikai dege khudhanba yavani adubo mafam adu da leiriba micha miyam sokadawana khudhandana lakpani haikhe IG ke Jayanta na paugi mi pamaduda police ki arm court yauna station na chingbadagi nongmay lakpagi thabak matungda tawbigano lairiba khulai sing asi state force na law and order ngakpada sizinariba nei nongmay sing lawkhrabade state force ti kari sizinagane maramasina tungda nongmay lakpagi thabak tawbigano matung tawroklabade department na akan bay action lawrakane tangay fadrabade central agency singda thigatlanduna logi oiba akan basairak fangangane ngahan ani suba made taret suba MR da thokiba thogdok aduda atopa central force leiramba taragade khut halakpada miyoy kaya asogapan yawrom gani haiba wafam thamkhe ngarangi pawgi mefam aduda saruk yakhiba IGP intelligence ke kabib na phongdokibada security force ki apunba kangbuna Kangpokpi Imphal West Bisnupur Kangpokpi Bisnupur Churasanpur amade Imphal East Kangpokpi ki thangnaba mafam singda combing operation chathabada sophisticated oidaba Khusu khulai sing fagat pangamkhe social media ki khuthang da miyoy kharanna aranba paw kaya sandoktuna state asigi law and order ki phibam asi soksilanna bohonari ba asi Thengnaba kana honare aranba paw sandokpa sing khangdokna ba police na honare miyamna su yumpham yaudaba paw da thaja bigano police control room dagi asengba paw lobi yu haina appeal tawkhe mainam abi pripa ki ming season aduna sel khairam bagi makhong da kaptuna warak poiram le Pawasi pandam paukse dagi lokhatchavane mainam abi pripa ki ming season aduna sel khairam bagi damag makhongda nongmay na kaptuna warakhibani haina aina thingkraba lalawlop People's Revolutionary Party of Kanglaipak pripak na claim tawrakre pripa ki Department of Publicity and Propaganda ki publicity officer mangal khuman na thadorokpa cherolaman na hai hawkiba kumja 2023 gi May 6 dagi lamhen tuhenba mapanda ki sangsilakpa Kuki narco terroristing na Iramdam gi apun basaktambu thugay na basilakpa lalong gi saruk amawoy na misa miyam do onsinduna ethnic cleansing amade genocide na chingba sathaduna misam kaya gi punsi pikham nakhibaga loinan na yum may thaba nong may bomb na chingba kapsin ba anaw ba sophisticated weapon amasong modern technology haibadi drone amadi missile attack na chingba sathaduna ngasi fawba lepalaitan na landarakli basi dagi laibak miyam khamtheng na wanaraba tangkak asigi khudong chaba lawduna Nisada laisuraba drug saba lamhen tuhenba kanagumba kharanna laibak ningba saduna ningtam yawolgi mingda maningtam na misam miyam dagi senkhai thumkhai tawbagi thabak
Kangleipak Pak Sana Satharakle. Party gi ming sizinaduna hairiba senkhai thumkhai gi thabak asida hakthengna chenaba miyoi ama haukiba chaisat manga gi nungthil pung ahum lom tabada Imphal West District ki mafam amadagi Pripa ki Special Task Force 1 na kupsen senaduna faraba matung tax asigi custody da thamduna wahong pahong sathabada mafam kayadagi Pripa ki ming sizinaduna sel khairam khiloina na mahaki ngakpi pham leitraba maral sing adugi damak ngahan September 6 taruki nungthil pung ahumga minute kuntra taba matamda Bisnupur District ki manungsan ba wangu naran singlak lamlong da yethangba makhongda nongmaina kaptuno warakhrei Pripak saraga miyam da kihan khanganduna laibak miyambu ukai takpagum senkhai thumkhai tawrum liba miyoi adugi maming mainam abi apokpa M Manigopal apokpi mainam noline kwa kaithel thongnawjam laikai ne miyam da kiya khangpi duna senkhai thumkhai tawragliba abina masana langjaruriba maral sing adugi damak ahak pasairak magpi khidrabasu matungda amugana party gi mayokta thabak tawraklabade ngasi mahangna fangliba sairak asidagi hena akanba sairak piga nei abibu makata na wahong pahong sathabada mahaka loina na senkhai thumkhai sathaminaramba miyoi kharagi maming matha amade laifam na singbasu party gi custody da leire hairiba miyoi sing asi makhoi gi tunggi khallaga maming matha na chingbade phongdok chararoi maram aduna makhoi masana khangna numit mangani gi manungda party da sangjara kadavane natrabadi abina phangliba sairak asidagi hena kanba sairak ama party na pigani haiba section wahai asi masu khanghalle aroibada iraibaksa singda ningsingjaba wafam amana Pripak na laibak miyamdagi sel gi tengbang pibi na bahajaba matamda party gi letter heta sangkhon ba maitai Revenue Chief Department of Finance Pripak ki khuyak piba hi bachirol loina zarakane maduna taduna party gi letter head yaudana sema set amada phone number amade asaba maming ama hekta thonjenduna layoi khraba party gi ahal singi ming fauba sizinaduna sel gi tengbang piu haina lakpa sing gari wai gi lakpa sing amade makhal ama hekta da tengbang piu haina lakpa sing matam sana party da pau pibirau amade hairiba ningtam yawol gi maikhum uppa sasinaba masana masabu yawoloini haijaba sing asibo malem gi laimai dagi maru phangna muthatpada laibak miyam gi mateng nizari haina Cherol asina makha tarakleng ruling gi MLA singi mifam pangthokhrei pawasi pandam pawse dagi lokhatjabane Manipur da hojik oiragliba phibam asigi matangda chap chaba lainga ki phirep ama launaba Chief Minister Nongthongbam Birena chair lawduna ngarang numidang waidam CM Secretariat ta athubagi ruling MLA singi oiba close door mifam ama pangthokhrei haire mifam asi ngarang nungthil pung manga tabadagi pangthokpa haukhibane mifam asida chap chaba warep ama lauraba matungda Chief Minister na Governor Laxman Prasad Acharya ga su unarba yai haire close door oibana mifam aduda ruling gi MLA kaya saruk yabagi haibade housing maki oina chap chana khangba ngamdre adum oina mak ayamba MLA minister sing saruk yakhibagi pau leire tha asigi amada Kuki Militantsing na drone bombing sathaduna misi mina thokan khraba matung ngahan moirang da Kuki Militantsing na missile attack satharaktuna misi mina thorokpadagi State asigi law and order gi phibam da hena soksilagli ba amade miyam gi pen da basing hengalakpa sigumba phibam asi lakpadagi lainga ki oiba chapchaba phirep ama launaba mifam asi pangthokpo oiramgani haina thajana ring